ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨꯅ ꯄꯨ ꯄꯥꯡ ꯁꯨꯗꯦ, ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤꯅ ꯇꯧꯏ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯅꯨꯄꯥ ꯆꯥꯎꯕꯗꯨ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ꯫ ꯀꯕꯣꯛꯂꯩ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯕꯣꯛꯂꯩ ꯊꯣꯛꯂꯛꯇꯨꯅ, ꯗꯥꯗꯥ ꯂꯥꯛꯄꯤꯔꯦ꯫ ꯑꯧ, ꯑꯩ ꯂꯥꯛꯂꯦ꯫ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯈꯠꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯑꯩ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦꯟꯗꯣꯏꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯁꯤꯗ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯁꯦꯟꯗꯣꯏꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯗꯥꯗꯥ, ꯇꯣꯟꯗꯣꯟꯕꯒ ꯑꯣꯏꯅ ꯁꯥꯟꯅꯕꯤꯔꯣ, ꯑꯩ ꯃꯥꯕꯨ ꯀꯧꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ, ꯍꯩ ꯇꯣꯟꯗꯣꯟꯕ, ꯃꯤ ꯂꯥꯛꯏꯅꯦ, ꯊꯣꯛꯂꯛꯎ, ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯑꯣ꯫ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯟꯗꯣꯟꯕ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯕꯨ ꯎꯔꯗꯨꯅ, ꯈꯨꯔꯥ ꯂꯥꯛꯄꯤꯔꯦ, ꯃꯥꯡꯒꯣꯜꯗꯩꯗ ꯀꯥꯈꯠꯁꯤ꯫ ꯐꯤꯗꯥ ꯑꯃ ꯊꯥꯏ, ꯃꯗꯨꯗ ꯆꯥꯎꯕ ꯐꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥꯅ ꯂꯥꯛꯄꯤꯔꯤꯕꯒꯤ ꯃꯔꯝꯁꯨ ꯅꯆꯥ ꯈꯪꯖꯩ꯫ ꯁꯨꯝꯗꯧꯕꯅꯤ ꯈꯨꯔꯥ, ꯍꯟꯗꯛꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯅꯗꯕ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯑꯗꯨꯝ ꯈꯨꯔꯥꯒꯤ ꯁꯦꯟꯗꯣꯏꯗꯣ ꯊꯤꯟꯖꯔꯛꯀꯦ꯫ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯍꯪꯕ ꯂꯥꯛꯂꯤꯕꯁꯦ, ꯅꯍꯥꯟꯅ ꯊꯥ ꯐꯥꯈ꯭ꯔꯦ, ꯃꯔꯣꯜ ꯑꯃꯇ ꯍꯥꯏꯔꯛꯇꯕꯗꯨꯗ꯫ ꯈꯨꯔꯥ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕ ꯆꯠꯈꯤ꯫ ꯆꯥꯎꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯕꯣꯛꯂꯩꯗꯨ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯦꯜ ꯊꯧꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯗ ꯆꯥꯎꯕꯅ ꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯗꯣ? ꯑꯧ ꯏꯃꯥ꯫ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯨꯔꯒ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯁꯤꯡꯗ꯭ꯔꯤꯕ? ꯏꯃꯥ, ꯍꯟꯗꯛꯁꯦ ꯃꯇꯥꯡ ꯑꯃ ꯆꯥꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯍꯩ, ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯧꯕ ꯃꯤ ꯂꯥꯛꯍꯟꯒꯅꯨ, ꯏꯃꯥꯅꯦ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯩ ꯅꯀꯣꯛ ꯈꯪꯗꯈꯩ ꯉꯥꯎꯔꯝꯂꯅꯤꯅꯦ, ꯍꯥ? ꯁꯤꯡꯉꯨ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯟꯕ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯅꯤ, ꯅꯪꯅ ꯉꯝꯅꯕ ꯁꯤꯡꯉꯨ꯫ ꯍꯣꯏꯕ ꯏꯃꯥ, ꯁꯤꯡꯒꯦꯕ꯫ ꯏꯃꯥ ꯍꯣꯏꯗ ꯑꯩꯅ ꯁꯤꯡꯉꯨ ꯀꯩꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ? ꯍꯩ, ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯃꯨꯛꯁꯨ꯫ ꯃꯤꯅ ꯑꯁꯨꯝꯅ ꯏꯆꯥꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯦ ꯅꯪꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯌꯥꯔꯦꯕ, ꯅꯆꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯉꯝꯅꯕ ꯁꯤꯡꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯖꯔꯦꯗꯣ, ꯅꯄꯨꯝ ꯑꯗꯨꯁꯨ ꯊꯤꯠꯂꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯅꯪꯅ ꯌꯥꯔꯝꯕ ꯏꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯂꯩꯔꯝꯒꯅꯤ, ꯍꯥ? ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ? ꯏꯃꯥ, ꯍꯧꯈ꯭ꯔ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯂꯅꯨ꯫ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯠꯆꯒꯅꯤ꯫ ꯍꯣ, ꯆꯠꯂꯣ, ꯊꯤꯡꯉꯣꯏ꯫ ꯑꯗꯨꯕꯨꯅꯦ ꯅꯪ, ꯏꯃꯥ ꯑꯩ ꯋꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯗꯤ ꯈꯛ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯑꯩꯕꯨ ꯍꯥꯏꯈ꯭ꯔꯕ꯭ꯔꯅꯦ ꯏꯃꯥ? ꯑꯣ, ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯗꯤꯌꯦ, ꯀꯣꯟꯅꯒꯤ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯅ ꯃꯗꯨꯗ ꯊꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯟꯗꯣꯟꯕꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯛꯅ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏꯖꯩ, ꯏꯆꯥ ꯀꯧꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯥꯁꯤꯁꯨ ꯀꯌా ꯐꯠꯂꯛꯄ ꯅꯠꯇꯦ꯫ ꯊꯕꯛ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯆꯥꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯃꯥ ꯑꯩꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨꯗ ꯁꯤꯗꯠ ꯏꯛꯇꯠꯄ ꯃꯈꯩ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ, ꯃꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯅꯞꯇꯕꯤ, ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯑꯣꯏꯅ ꯂꯧꯗꯨꯅ ꯌꯨꯝꯁꯤꯗ ꯊꯝꯕꯅꯤꯗꯅ ꯃꯥꯅ꯫ ꯌꯦꯡꯒꯦꯕ, ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯍꯟꯅ ꯈꯛ ꯌꯦꯡꯉꯣꯏ꯫ ꯋꯥꯖꯧ, ꯋꯥꯔꯀꯥꯟꯗ ꯈꯪꯒꯗꯧꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ ꯑꯌꯨꯛꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯍꯩ, ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯂꯥꯏꯔꯤ, ꯑꯆꯧꯕꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ꯫ ꯉꯁꯤꯗꯤ ꯏꯃꯥꯅꯅꯦ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ? ꯀꯧꯗ ꯀꯧꯊꯣꯔꯛꯎꯅꯦ, ꯑꯗꯨꯒ ꯅꯪꯁꯨ ꯊꯣꯛꯂꯛꯎ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯖꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯃꯥꯅ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯣꯅ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯈꯪꯗꯦ, ꯑꯃꯨꯛꯇ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ꯫ ꯀꯕꯣꯛꯂꯩꯅ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ
Hay Atombao, nangsu tholau. Nangi nupi dubusu kauthoro. Prep tholau. Asumna kaubudagi makoi pulap mapana thoglei. Kaboklei masa Atombaga mamo Atombiga da yengtuna hai. Ngasi haiba numit asida. Imana nakoi anibu tongana pizarabani. Nakoi ani ngasidagi sakhum tongano. Nakoi ani nya nathanda sajaro. Dondonba mamagi wahya sitabada mathoi nungaizadi thazadi mabukning ado harausei mathanta haisei. Parida isilasi nahan makai kangthokpa ngamdradun leirakpani. Hauzikti imana hairidana. Makoi ani sia tongana chakiban hen yam phayeb. Chakhum pulibani haidana. Ngari ngatai thumurok pumnam ekuna loinani pudu leiribasi. Thaza hairiba nupi asi mapal thongda ingja tapsaba malaga manungdana lichat ama tawba nupini Kabokleina makha tai. Nakoi ani gi thokpa sajaro. Imasu nayama khoiga punna sarage. Dondonbana ima na biri wadu bu kaino. Nasaisa hauzik pibam yamna sade haiba imasu khangliba natro. Imana mikhoini tongana saw haibado matam khara leiraga sajage. Karigi matam khara leiraga saba yaroi ngasimak hausikmak sagadabani. Ima nasabungta nusibiyu kaidoge. Kanagi nusibano nangnadi namaibu nusiba machet amada phawdraga ainadi nangbu isani haiduna karigi nusidawri. Nama aina nangi phanaba sinbasu nangna arima tahankhiba. Hai nahak thak ai sopa ikaiba nanglabani ne. Ima madu pumna mahautre. Hauzikti punna laiminaba yaredana. Is karigi punna laiminaba. Nangi nupisiga punna laiminaba kaidi aigi suknange ngamjararoi. Wahai asida ayingbi mathamoy yamna nungaizadi wamdati hairuba ngamda mahak tumina lei thajana muk tondonbada. Tondonba imana haribu wase asinabu phanida. Chakhum pullaga kayam kuinabu leiba yani. Aikoi chakhumgi ngase thupset punabu honabada awaba ma oiri. Noisu tongana chaduna nakhoigi chawkhatnabu hotnajaro. Aikhoisu imaga puna sarage. Amuk Kabokleina masanupa ahanda onsinduna. Ibungo imagidi isatani. Mama ina haiba wa inba loba isatani. Ngasidagi aikoi tokhaina sarsi. Ma aikoi tondonbagi hauzik oiriba fibam asida. Hey nanawne haiduna minungsiga phawribra nangido. Magi na magi thokpani. Hauzik waidasu khura sawba laklaga sendoigi wa hairambado. Masi hauzik magi luhongbada puthagiba selado. Singnabu hotnabada yamna warabani ba. Madu nang u haidene. Mana tawzabana mana phangjabani. Mama aina sinbaduda mana yaramlagabu mana ngasi wariba. Oiribi fibam asibu oiramgadro. Oiramgadraiba. Adoisuima khara leiraga oina tongana pizabana pharoitro. Thazana kaino makhoita sawna haiduba. Imana haibu wad yepigano haina aina haizabadu kawraba. Imana bu hairabadi aikhoidi khoi ngактani. Aduni dana imautani. Imaubu luna tawdana kanabu aina luna tawgani. Ibema sangu sakta thonguro thengkhini. Hai makhoini gi sak saruk hapnuranako kawdana mu hapsindana leiramni. Kawroidaima ningthemna khangdradaidi tawrise. Thajaga ningthemga imungde jangki Kabokleina tondonbada yengduna. Nayamasina kayada nungaina leiriba. Nang asi uraba natro. Hingbada sel sangi haibase nang nasasu khanglibani. Nangi tungi phanabu wasinbada nang hekta thabat kakiba natro. Haujikti kari sare. Kaboklei magi mamong nupi ahal asidi magi makut chabini. Matam leiba kibikta makhoigi misangda lepa tare. Tondonba mama na ngasi magi maphamda hairariba wahaising asina mamagi maphamda asawba amadi phawkhre. Mathamoida singnaba amaga loinana mahakna hai. Ima nachai sinupani. Imanasu adumna nasaibu inthoklabanina karidi upai lei. Nachai na ngamnaba honajaba taridana. Hotnaw maduta honasage haidana nang nasana sinjabani. Napumodo thitlagane khangadabani. Mamagi wadu taba ngamdraduna tondonba mamai sat leiduna imungda sangki. Ayingbisu mamai leisili masida Kabokleina sat hai. Hey nupa phabiya nahak thak aisya isa nusiba khangdabe habdo oirabanine. Natte nangbu karamba nupino. Isa si nangna asok yam laininguriba sibu karigino. Ima isa si matu soli mi ngamjade. Mapunsisi hingbada warani haina khandana. Mama ina magi tungi khalaga sil paibi nupi maga chawna luhongge haidana
ꯊꯧꯔꯥꯡꯂꯤꯕꯅꯤ ꯑꯩꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯊꯨꯒꯥꯏꯕꯅꯤ ꯄꯠ ꯇꯠꯄꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯕꯨ ꯐꯥꯕꯒ ꯁꯥꯔꯗꯅ ꯏꯃꯥ ꯅꯃꯧ ꯑꯗꯨꯒꯨꯝꯕꯤ ꯅꯠꯆꯗꯦ ꯍꯩ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯁ ꯏꯪ ꯇꯞꯄꯅ ꯁꯥꯖꯔꯤꯕ ꯑꯌꯤꯡꯕꯤ ꯀꯥꯏꯅ ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯅꯪꯗꯤ ꯄꯦꯜꯂꯝꯂꯅꯤꯅꯦ ꯏꯃꯥ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯌꯤꯡꯕꯤ ꯊꯨꯅ ꯆꯪꯈꯤ ꯀꯕꯣꯛꯂꯩꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯩ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯊꯣꯛꯍꯟꯕ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯀꯧꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯕꯁꯤ ꯆꯥꯛꯈꯨꯝꯗꯅꯤ ꯊꯥꯖꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯇꯞꯅ ꯍꯥꯏ ꯃꯈꯣꯏꯗꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯏꯟꯕꯤꯌꯨ ꯃꯔꯩ ꯑꯃꯨꯛ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯥꯗꯣꯏꯅꯣꯅꯦ ꯆꯔꯥ ꯁꯣꯏꯗꯅ ꯍꯦꯟꯕ ꯇꯥꯔꯦ ꯍꯣ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯥꯒꯤ ꯐꯅꯕ ꯁꯤꯟꯕꯗ ꯃꯥꯅ ꯌꯥꯈꯤꯕ꯭ꯔꯣ ꯌꯩꯈꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯋꯥꯖꯔꯦꯗꯅ ꯋꯥꯔꯒ ꯈꯪꯒꯗꯕꯅꯤ ꯏꯅꯥꯎ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯗꯣ ꯍꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯏꯗꯀꯣ ꯃꯗꯨꯅ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤ ꯆꯥꯛꯈꯨꯝ ꯄꯨꯟꯕꯁꯤꯗ ꯃꯥꯡꯖꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯅꯤꯡ ꯍꯧꯗꯣꯛꯅꯤꯡꯅꯅꯦ ꯂꯩꯔꯝꯂꯤꯕꯅꯤ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯃꯇꯥꯡ ꯆꯥꯈ꯭ꯔꯦ ꯏꯃꯥꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯑꯗꯨꯒꯤ ꯅꯪꯗꯤ ꯍꯔꯥꯎꯔꯤꯅꯤꯅꯦ ꯍꯔꯥꯎꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯐꯔꯦꯁꯦ ꯃꯈꯣꯏꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯂꯒ ꯆꯐꯨꯁꯦ ꯃꯩꯊꯛꯇꯒꯤ ꯊꯥꯡꯊꯕ ꯂꯨꯝꯅꯕꯅꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯦꯠꯁꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯁꯨꯝꯅ ꯇꯧꯕꯣꯏꯔꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯁꯣꯝꯗꯅ ꯇꯣꯟꯗꯣꯟꯕ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯅꯥꯀꯜꯗ ꯑꯌꯤꯡꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯇꯞꯅ ꯐꯝꯊꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ ꯑꯩ ꯂꯥꯛꯄꯗꯒꯤ ꯅꯪ ꯌꯥꯝꯅ ꯋꯥꯔꯦꯀꯣ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯌꯤꯡꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯗ ꯌꯥꯔꯝꯗ꯭ꯔꯤꯕ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯂꯧꯔꯝꯂꯤꯕ ꯑꯌꯤꯡꯕꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯋꯥꯏꯁꯤ ꯋꯥꯔꯤꯕꯅꯤ ꯃꯆꯥ ꯑꯃꯗꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯩ ꯇꯁꯦꯡꯅ ꯏꯃꯥꯕꯨ ꯋꯥꯔꯧꯏ ꯏꯃꯥꯗꯗꯤ ꯋꯥꯔꯧꯐꯝ ꯀꯔꯤꯁꯨ ꯊꯣꯛꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩꯅ ꯂꯥꯏꯔꯕ ꯄꯨ ꯄꯥꯡꯁꯨꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯃꯤꯔꯥꯏꯕꯤꯕꯅꯤ ꯑꯌꯤꯡꯕꯤ ꯑꯩ ꯁꯥꯎꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯑꯁꯨꯝꯅ ꯊꯤꯔꯝꯗꯨꯅ ꯇꯧꯕꯅꯤ ꯐꯔꯁꯤ ꯑꯩ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯁꯤꯡꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯗꯨꯗꯕꯨ ꯂꯣꯏꯅ ꯁꯤꯡꯕ ꯉꯝꯈ꯭ꯔꯕꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯀꯣꯝꯅ ꯂꯩꯕ ꯉꯝꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯊꯝꯒꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯃꯥꯅ ꯉꯥꯡꯂꯕꯁꯨ ꯅꯪ ꯀꯩꯁꯨ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯐꯔꯁꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ ꯆꯥꯛ ꯈꯔ ꯊꯣꯡꯅꯕ ꯇꯧꯁꯤ ꯆꯥꯛꯈꯨꯝ ꯑꯁꯤꯅ ꯎꯄꯨ ꯊꯝꯂꯤꯕ ꯀꯥꯁꯤꯗ ꯑꯣꯏꯅ ꯁꯦꯝꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯪ ꯁꯦꯝꯂꯤ ꯁꯤ ꯌꯥꯔꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯁꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯩ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯗ ꯆꯦꯡ-ꯆꯥꯛ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯃꯠꯇ ꯆꯥꯎ ꯀꯥꯏꯅꯒ ꯄꯤꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥꯅꯕ ꯍꯥꯏꯔꯕꯗꯤ ꯄꯤꯔꯣꯏꯗ ꯃꯁꯤ ꯉꯧꯍꯜꯂꯒ ꯊꯝꯒꯗꯧꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯏꯔꯁꯨ ꯆꯠꯅꯕꯤꯁꯦ ꯅꯨꯡꯁꯤꯗꯕꯅ ꯑꯩꯗꯤ ꯃꯁꯛ ꯑꯁꯤꯁꯨ ꯌꯦꯡꯅꯤꯡꯗꯕꯅ ꯃꯃꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯈꯦꯟꯅꯕ ꯑꯃ ꯆꯥꯎꯅ ꯊꯝꯗꯨꯅ ꯂꯩꯔꯤ ꯈꯥꯔꯤꯕ ꯑꯋꯥꯡꯕ ꯄꯜ ꯑꯁꯤ ꯅꯣꯡꯃꯗꯤ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯜꯂꯛꯄ ꯁꯣꯏꯔꯣꯏ ꯃꯁꯤ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤ ꯇꯣꯈꯥꯏꯅ ꯂꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯣꯟꯗꯣꯟꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯊꯕꯛ ꯁꯨꯔꯤ ꯊꯥꯖ ꯍꯣꯏꯗꯤ ꯑꯍꯥꯎꯕꯗ ꯆꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯃꯥ ꯏꯆꯥ ꯇꯣꯡꯕꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯌꯥꯅꯤꯡꯗꯦꯕꯨ ꯀꯩꯅꯣ
ꯍꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝ ꯐꯔꯕꯅꯤ ꯃꯔꯝꯆꯠ ꯑꯁꯤꯅꯅꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯃꯥꯕꯨ ꯄꯤꯖꯔꯤꯕ ꯂꯨꯍꯣꯡꯕꯁꯨ ꯄꯪꯀꯨꯏ ꯃꯀꯨꯏꯗ꯭ꯔꯤ ꯇꯣꯉꯥꯟꯅ ꯄꯤꯖꯒꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯅꯆꯥ ꯑꯍꯜ ꯑꯁꯤꯕꯨ ꯑꯣꯏꯅ ꯄꯤꯖꯕ ꯃꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯅꯤꯡꯊꯦꯝꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯗꯧꯔꯤꯕ ꯄꯤꯖꯔꯣꯏ ꯃꯥꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯏꯜꯂꯦ ꯃꯃꯥꯕꯨ ꯅꯤꯡꯏ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯤꯗꯤ ꯀꯗꯥꯏ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ ꯃꯗꯨꯕꯨ ꯃꯃꯥ ꯑꯃꯒꯤ ꯋꯥꯍꯩꯔ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯁꯤ ꯃꯃꯥ ꯑꯃꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯀꯕꯣꯛꯂꯩ ꯅꯪꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯊꯤꯟꯃꯜꯂꯦ ꯉꯔꯥꯡ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯨꯕꯗꯣ ꯏꯃꯧ ꯇꯣꯝꯕꯤꯁꯦ ꯌꯦꯅꯈꯥꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣ ꯇꯥꯠ ꯍꯧꯔꯦꯗꯅ ꯃꯥ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯅꯕ ꯍꯥꯏꯗꯅ ꯇꯥꯠ ꯇꯧꯕ ꯍꯧꯔꯦꯕ ꯀꯕꯣꯛꯂꯩ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯅꯃꯧ ꯑꯅꯤꯁꯤꯒꯤ ꯇꯥꯠꯇ ꯅꯪꯅꯦ ꯈꯛ ꯄꯪꯊꯕꯤꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏꯗꯤ ꯁꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯑꯝꯇ ꯄꯤꯕꯁꯨ ꯌꯥꯎꯔꯦ ꯃꯈꯣꯏꯗ ꯀꯣ ꯃꯇꯦꯡ ꯃꯅꯥꯛꯇ ꯄꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯨꯗꯨꯕꯣ ꯇꯧ ꯇꯥꯕꯅꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯣ ꯌꯦꯡꯉꯣꯕ ꯃꯁꯤꯅꯅꯦ ꯑꯩꯅ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯊꯤꯔꯤꯕꯁꯦ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯅ ꯇꯧꯕꯤꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯖꯒꯦ ꯇꯅꯤ ꯆꯥꯎꯔꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯗꯤ ꯀꯕꯣꯛꯂꯩꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯏ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯏꯃꯧ ꯊꯥꯖ ꯍꯩ ꯏꯃꯧꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯅ ꯉꯥ ꯂꯩꯔꯛꯏꯅꯦ ꯉꯥ ꯑꯣꯏꯅ ꯊꯣꯡꯁꯦ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏ ꯏꯃꯥꯅ ꯉꯥ ꯂꯩꯔꯛꯏꯅꯦ ꯉꯥ ꯈꯜꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯅꯪꯕꯨ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯖꯤꯟꯈ꯭ꯔꯕ꯭ꯔꯣ ꯍꯧꯖꯤ ꯏꯃꯥ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯉꯥꯏꯔꯤ ꯐꯔꯦꯗ ꯑꯗꯨꯗꯤ ꯉꯥꯁꯤ ꯑꯣꯏꯅ ꯊꯣꯡꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯖꯤꯜꯂꯨ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯀꯧꯏ ꯅꯤꯡꯊꯦꯝ ꯍꯥꯏ ꯅꯤꯡꯊꯦꯝ ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯂꯥꯛꯋꯣ ꯅꯤꯡꯊꯦꯝꯅ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯉꯥꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯁꯦꯝꯃꯨ ꯆꯥꯈ꯭ꯔꯦꯗ ꯀꯣꯏꯃ ꯅꯪꯒꯤ ꯉꯥꯁꯦ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯆꯥꯒꯗꯧꯅꯤ ꯆꯥꯛ ꯊꯦꯡꯈꯤꯅꯤ ꯐꯠ ꯑꯝꯇ ꯁꯦꯝꯗꯣꯛꯑꯁꯨ ꯍꯣꯏ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏ ꯌꯦꯡꯉꯣꯏ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯨꯀꯣ ꯌꯨꯝꯂꯣꯟꯅꯕ ꯃꯕꯨꯛ ꯊꯤꯠꯍꯟꯒꯦ ꯈꯪꯉꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯇꯧꯒꯦ ꯅꯤꯡꯊꯦꯝꯅ ꯃꯅꯤꯡꯗ ꯉꯥ ꯁꯦꯝꯂꯤ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛ ꯈꯔ ꯊꯣꯡꯅꯕ ꯍꯣꯠꯅꯩ ꯇꯣꯟꯗꯣꯟꯕꯁꯨ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯤ ꯏꯃꯨꯡꯗ ꯂꯩ ꯃꯥꯅ ꯍꯥꯏ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ꯭ꯔꯣ ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯗ꯭ꯔꯤꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯊꯥꯖꯅ ꯉꯥ ꯊꯣꯡꯂꯤꯕꯗꯨꯁꯨ ꯃꯨꯟꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯦꯝꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯊꯥꯖ ꯏꯟꯖꯥꯡꯁꯦ ꯇꯣꯟꯗꯣꯟꯕ ꯍꯣꯏꯒꯤꯁꯨ ꯈꯔ ꯄꯤꯈꯤꯁꯤꯗꯅ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯗ ꯈꯔ ꯍꯥꯞꯄꯨ ꯑꯩ ꯄꯤꯔꯨꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯌꯣꯛꯇ ꯌꯥꯝ ꯂꯩꯖꯁꯅꯨꯀꯣ ꯈꯔꯗꯤ ꯄꯤꯕ ꯌꯥꯏ ꯀꯩꯅꯣ ꯈꯖꯤꯛ ꯄꯤꯈꯤꯕꯕꯨ ꯀꯩꯗꯧꯒꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯒ ꯋꯥ ꯊꯣꯛꯅꯕꯅꯤ ꯏꯃꯥꯅ ꯁꯥꯎꯅꯕ ꯊꯕꯛꯇꯣ ꯈꯛ ꯇꯧꯕꯤꯔꯅꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯄꯨꯔꯥ ꯃꯕꯨꯛ ꯆꯦꯜꯂꯝꯃꯅꯤ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯁꯤꯗꯀꯣ ꯌꯥꯔꯦ ꯉꯥꯡꯂꯅꯨ ꯑꯩ ꯆꯥꯛ ꯊꯤꯔꯗꯕꯅꯤ ꯏꯃꯥ ꯍꯣꯏ ꯑꯣꯏꯅ ꯀꯧꯕꯤꯔꯨꯔꯣ ꯊꯥꯖ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯄꯤꯈꯤꯁꯤꯗ ꯏꯃꯥꯗ ꯍꯥꯏꯗꯣꯛ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯗ ꯍꯥꯏꯗꯣꯛꯎꯔꯕ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯅꯤꯡꯊꯦꯝꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯥꯖꯅ ꯍꯥꯏꯖꯩ ꯄꯤꯖꯅꯤꯡꯈ꯭ꯔꯕ ꯀꯩꯒꯤ ꯄꯤꯖꯕ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯖꯔꯣꯏ ꯉꯧꯔꯒ ꯃꯔꯥꯏ ꯂꯩꯖꯁꯅꯤ ꯅꯤꯡꯊꯦꯝꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏ ꯏꯃꯥ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯀꯕꯣꯛꯂꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕꯗ ꯏꯃꯥꯗꯤ ꯋꯥꯔꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯥꯎꯍꯩ ꯉꯥꯅꯤ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯍꯧꯔꯤꯗꯣ ꯍꯥꯎꯅ ꯆꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯇꯞꯅ ꯍꯥꯏ ꯏꯃꯥ ꯏꯟꯁꯥꯡꯁꯤ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟ ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯄꯤꯁꯤꯗꯅ ꯍꯩ ꯃꯆꯣꯏ ꯉꯥꯡꯅꯨ ꯀꯔꯤꯒꯤ ꯃꯈꯣꯏꯗ ꯏꯟꯁꯥꯡ ꯄꯤꯕ ꯍꯥ ꯃꯈꯣꯏꯅ ꯆꯥꯅꯕ ꯂꯩꯔꯛꯄ ꯅꯠꯇꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯤꯕꯗꯤ ꯌꯥꯏꯗꯅ ꯍꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯤꯕ ꯌꯥꯔꯣꯏꯌꯦ ꯀꯥꯟꯅꯗꯕꯗ ꯋꯥ ꯉꯥꯡꯒꯅꯨ ꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯉꯤ ꯉꯥ ꯊꯣꯡꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯅꯣꯛꯐꯩ ꯇꯧꯅ ꯃꯈꯣꯏ ꯆꯥꯔꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯇꯣꯟꯗꯣꯟꯕꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯍꯤ ꯑꯔꯥꯡꯕꯗꯨ ꯍꯩꯗꯨꯅ ꯆꯥꯔꯤ ꯑꯃꯨꯛꯁꯨ ꯍꯥꯏ ꯇꯧꯔꯤꯁꯦ ꯉꯥꯔꯤꯁꯨ ꯃꯇꯠ ꯑꯃꯠꯇꯅꯤ ꯍꯥꯞꯈꯤꯕ ꯆꯥꯕꯕꯨ ꯌꯥꯔꯤꯕ꯭ꯔꯣ ꯐꯅ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯕꯅꯤꯅ ꯍꯥꯎꯏ ꯍꯥꯏꯅ ꯆꯥꯕ ꯇꯥꯏ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏ ꯍꯪꯒꯥꯝ ꯊꯣꯡꯕꯅꯕꯨ
ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩ ꯆꯥꯗ꯭ꯔꯤ ꯑꯌꯤꯡꯕꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯌꯤꯡꯕꯤꯅ. ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯩꯅꯣ ꯀꯞꯂꯤꯕꯗꯨꯕꯣ? ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯀꯞꯍꯩꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯂꯨꯗ ꯄꯜꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ. ꯇꯣꯟꯗꯣꯟꯕꯅ ꯑꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯪꯁꯦ. ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯟꯕꯤꯔꯤ. ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯑꯩ ꯋꯥꯗꯦ. ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯝꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯒꯦꯀꯣ. ꯃꯈꯣꯏ ꯇꯥꯇꯣꯟ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯨꯁꯤ. ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯣ. ꯑꯩ ꯆꯥꯒꯦ. ꯆꯥꯛꯈꯣꯝꯗꯨ ꯆꯥꯎꯅ ꯍꯨꯞꯆꯤꯜꯂꯤ. ꯍꯥꯎꯗꯨꯅ ꯆꯥꯕꯗꯤ ꯅꯠꯇꯦ, ꯀꯕꯨꯛ ꯂꯩꯅ. ꯍꯥꯎꯔꯦꯍꯦ, ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯎꯇ꯭ꯔꯅꯦ? ꯍꯥꯎꯏ, ꯌꯥꯝꯅ ꯍꯥꯎꯏ. ꯑꯗꯨꯅꯦꯕ, ꯑꯩꯒꯤ ꯏꯃꯧꯅ ꯊꯣꯡꯂꯒꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯕ? ꯊꯥꯖꯅ ꯃꯅꯦꯝꯗ, ꯏꯃꯥ, ꯆꯐꯨꯗ ꯆꯥꯛ ꯂꯩꯍꯧꯔꯤ, ꯍꯥꯞꯄꯧꯔꯥ? ꯌꯥꯔꯅꯤ, ꯄꯨꯛ ꯀꯥꯏꯁꯦ ꯄꯣꯛꯈꯥꯏꯕ ꯁꯣꯏꯗ꯭ꯔꯦ. ꯃꯆꯥ ꯇꯣꯝꯕꯅ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕ ꯈꯟꯗ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯣꯟꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯑꯌꯤꯡꯕꯤꯁꯨ ꯊꯣꯛꯏ. ꯂꯩꯀꯥꯏꯒꯤ ꯃꯆꯤ ꯊꯣꯛꯄ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ, ꯏꯆꯦ ꯆꯥꯏꯕꯤ, ꯑꯩ ꯂꯥꯛꯏ. ꯆꯥꯏꯕꯤꯁꯨ ꯇꯨꯡꯈꯣꯜꯂꯝꯃꯒ ꯌꯦꯞꯇꯨꯅ ꯊꯣꯛꯂꯛꯏ. ꯑꯩꯁꯨ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ. ꯐꯔꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ. ꯏꯆꯦ ꯇꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯍꯣꯏ, ꯏꯄꯟ ꯆꯥꯎꯕꯒꯤ ꯈꯣꯡꯕꯥꯟꯗꯨꯅꯤ. ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏ. ꯂꯥꯎ ꯆꯠꯂꯁꯤ. ꯀꯨꯝꯊꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯩ. ꯆꯥꯏꯕꯤꯅ ꯍꯥꯏ, ꯅꯆꯦ ꯁꯛꯍꯦꯟꯕꯤꯁꯨ ꯑꯥꯗ ꯂꯩꯔꯝꯃꯅꯤ. ꯑꯩꯈꯣꯏ ꯍꯨꯝ ꯁꯨꯔꯕꯅꯤꯅ ꯐꯔꯦ. ꯑꯁꯨꯝ ꯆꯠꯄꯅ ꯏꯁꯤꯠꯐꯝ ꯑꯗꯨ ꯌꯧꯔꯦ. ꯁꯛꯍꯦꯟꯕꯤꯅ ꯑꯌꯤꯡꯕꯤꯕꯨ ꯎꯔꯗꯨꯅ ꯍꯥꯏ, ꯑꯌꯤꯡꯕꯤ, ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯕꯣꯏꯔꯦ? ꯌꯥꯎꯔꯛꯏ ꯏꯆꯦ. ꯆꯥꯏꯕꯤꯅ, ꯃꯥꯁꯨ ꯏꯁꯤꯠꯄ ꯌꯥꯎꯒꯦꯌꯦ. ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯄꯨꯔꯛꯑꯕ. ꯑꯩꯈꯣꯏ ꯍꯨꯝ ꯁꯨꯔꯕꯗꯤ ꯐꯔꯦꯗꯅ. ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔ ꯆꯥꯏꯕꯤ? ꯍꯣꯏ, ꯍꯧꯔꯁꯤ. ꯑꯌꯤꯡꯕꯤ, ꯅꯪꯒ ꯅꯆꯦ ꯁꯛꯍꯦꯟꯕꯤꯒꯅꯅꯦ ꯏꯁꯤꯜꯂꯛꯑꯣ. ꯑꯩꯅ ꯄꯜ ꯍꯥꯟꯅ ꯁꯦꯝꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯏꯁꯤꯠꯄ ꯍꯧꯏ. ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ, ꯏꯄꯟ ꯆꯥꯎꯕꯅꯗꯤ ꯃꯥꯒꯤ ꯃꯁꯤ ꯈꯣꯡꯕꯥꯟ ꯑꯁꯦ ꯉꯥ ꯌꯥꯝꯅ ꯂꯩꯗꯦ ꯍꯥꯏꯕꯅꯤ. ꯎꯕꯨ ꯎꯗꯦꯅ ꯇꯧꯔꯤꯁꯦ. ꯏꯁꯤꯡꯁꯦ ꯈꯔ ꯁꯤꯈꯤꯁꯤ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯉꯥ ꯊꯦꯡꯅꯔꯅꯤ. ꯉꯥ ꯑꯃ ꯆꯣꯡꯈ꯭ꯔꯦ. ꯍꯥꯏꯒꯨꯝꯂꯗꯅ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤ. ꯑꯌꯤꯡꯕꯤ, ꯏꯁꯤꯠꯂꯨꯍꯩ ꯉꯝꯂꯤꯈꯩ. ꯉꯥ ꯌꯥꯝꯅ ꯐꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ. ꯍꯣꯏ ꯏꯆꯦ. ꯃꯈꯣꯏ ꯑꯍꯨꯝ ꯀꯟꯅ ꯏꯁꯤꯠꯂꯤ. ꯇꯟꯖꯥꯁꯤꯗ ꯆꯥꯎꯕꯁꯨ ꯊꯣꯛꯂꯛꯏ. ꯆꯥꯎꯕꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦꯅꯦ ꯅꯈꯣꯏꯕꯣ? ꯉꯥꯒ ꯐꯥꯗ꯭ꯔꯤꯗ ꯏꯄꯟ. ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯈꯔ ꯁꯤꯠꯇꯣꯛꯈꯤꯒꯦ ꯇꯧꯕꯅꯤ. ꯉꯥ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ, ꯂꯣꯏꯅ ꯍꯦꯛ ꯐꯥꯖꯈꯣ. ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛ ꯐꯥꯈ꯭ꯔꯒꯗꯕꯅꯤ ꯏꯄꯟ. ꯅꯪꯕꯨ ꯁꯧꯔꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯑꯌꯤꯡꯕꯤꯅ ꯇꯞꯅ, ꯍꯣꯏ ꯏꯄꯟ, ꯃꯥꯅꯤ. ꯑꯣ, ꯐꯔꯦ, ꯄꯨꯟꯅ ꯁꯤꯠꯃꯤꯟꯅꯔꯣ. ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ. ꯁꯛꯍꯦꯟꯕꯤꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏ, ꯑꯌꯤꯡꯕꯤ, ꯏꯆꯦ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ. ꯏꯅꯦ ꯈꯣꯏꯅ ꯅꯈꯣꯏ ꯇꯣꯉꯥꯟꯅ ꯄꯤꯖꯔꯦ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯤ, ꯄꯤꯖꯔꯦ. ꯆꯥꯏꯕꯤꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯇꯣꯝꯕꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯕ꯭ꯔꯥ ꯍꯥꯏꯁꯦ? ꯆꯥꯏꯕꯤ, ꯏꯅꯦꯒ ꯃꯥꯃꯒꯅ ꯅꯤꯡꯊꯦꯝ ꯍꯣꯏꯒ ꯄꯨꯟꯅ ꯆꯥ ꯃꯥꯜꯂꯦ. ꯑꯗꯨꯒ ꯇꯣꯟꯗꯣꯟꯕꯒ ꯑꯌꯤꯡꯕꯤꯒꯅ ꯇꯣꯉꯥꯟꯅ ꯄꯤꯖꯔꯤꯕ. ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯍꯜꯅ ꯍꯥꯟꯅ ꯇꯣꯉꯥꯟꯅ ꯄꯤꯖꯕ. ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯋꯥꯁꯦ. ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯨꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ. ꯑꯌꯤꯡꯕꯤ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯅꯈꯣꯏꯅꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯤꯕꯁꯤꯕꯣ? ꯑꯌꯤꯡꯕꯤꯁꯨ ꯍꯥꯏ, ꯏꯆꯦ, ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ. ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯃꯁꯤ. ꯍꯦꯔꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ? ꯆꯥꯏꯕꯤꯅ, ꯁꯛꯍꯦꯟꯕꯤ, ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ. ꯏꯅꯦ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯁꯦ ꯁꯦꯜ ꯄꯥꯏꯗꯅ. ꯃꯥꯅ ꯊꯤꯈꯤꯕꯅꯤ. ꯑꯗꯨꯒꯨꯝ ꯇꯣꯟꯗꯣꯟꯕꯒꯤ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯊꯤꯔꯝꯃꯤꯗꯅ. ꯆꯩꯔꯛ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯅ ꯑꯌꯤꯡꯕꯤꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ. ꯃꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯀꯌꯥꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯔꯤꯕ ꯃꯆꯥ ꯃꯧꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯃꯤꯠꯌꯦꯡ ꯀꯌꯥꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯏꯆꯦ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ. ꯏꯔꯥꯏꯕꯛ ꯑꯁꯤꯗ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯣꯏꯅ ꯈꯟꯗꯣꯛꯏ. ꯉꯝꯅꯕ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯨꯅꯤ. ꯉꯝꯅꯕꯕꯨꯗꯤ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯕꯨ, ꯑꯗꯨꯕꯨ ꯑꯌꯤꯡꯕꯤ, ꯀꯔꯤꯒꯨꯝꯕ ꯏꯅꯦꯅ ꯑꯩꯒꯤ ꯏꯅꯦꯝꯒ ꯑꯣꯏꯔꯝꯂꯕ ꯑꯩꯗꯤꯅꯦ ꯅꯥꯟꯅ ꯂꯥꯟ ꯍꯧꯕ ꯁꯣꯏꯔꯣꯏ. ꯌꯥꯔꯦꯍꯦ, ꯅꯪꯁꯨ ꯅꯪꯒꯤꯗꯣ ꯏꯟꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯏꯆꯦꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤꯀோ, ꯅꯪ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯔꯒ ꯂꯩꯔꯝꯅꯤ ꯑꯌꯤꯡꯕꯤ. ꯂꯧꯗꯦꯗ ꯏꯆꯦ. ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯉꯥ ꯑꯃ ꯂꯤꯊꯣꯛꯈꯤꯅꯤꯀꯣ, ꯁꯠ ꯐꯥꯔꯒ ꯁꯠ ꯀꯥꯈꯤꯁꯤ. ꯍꯣꯏꯗ,
ꯑꯌꯤꯡꯕꯤ ꯏꯁꯤꯠꯁꯤ ꯍꯦꯟꯅ ꯏꯁꯤꯠꯂꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯆꯣꯡꯂꯤꯕ ꯉꯥ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯊꯥꯖꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯑꯌꯤꯡꯕꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯎꯗꯤꯌꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦꯅꯦ ꯈꯪꯗꯦ ꯉꯁꯥꯏ ꯊꯣꯛꯈꯤꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯥꯒꯤꯁꯤꯕꯨ ꯃꯄꯥꯝꯗ ꯆꯠꯂꯤꯕ ꯀꯥꯏꯗꯣ ꯑꯣꯏꯗꯣꯏꯖꯥꯠꯂ ꯏꯃꯥ ꯃꯄꯥꯝꯗꯕꯨ ꯀꯔꯤ ꯂꯩꯇꯅ ꯆꯠ ꯁꯥꯔꯤꯅꯣ ꯕꯦꯝꯃ ꯆꯠꯅꯤꯡ ꯆꯠꯁꯅꯨ ꯃꯥ ꯂꯩꯇꯕ ꯁꯤꯅꯕꯨꯅꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯁꯛꯍꯦꯟꯕꯤ ꯍꯣꯏꯁꯨ ꯉꯥ ꯐꯥꯕ ꯂꯣꯏꯔꯦ ꯆꯥꯎꯕꯤꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯦꯛ ꯂꯣꯏꯗ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯏꯋꯥ ꯋꯥꯗ ꯃꯥꯜꯂꯤꯗ ꯏꯆꯦ ꯋꯥꯗꯕ ꯊꯕꯛꯄꯨ ꯂꯩꯕ꯭ꯔꯗ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨꯗꯤ ꯉꯥꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯌꯦꯟꯊꯣꯛꯅꯈ꯭ꯔꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗ ꯉꯥꯗꯨ ꯌꯦꯟꯅꯩ ꯉꯥꯗꯨ ꯌꯥꯝꯅ ꯐꯥꯕꯅ ꯈꯔ ꯌꯥꯝꯅ ꯊꯨꯡꯅꯩ ꯑꯌꯤꯡꯕꯤ ꯉꯥ ꯁꯔꯨꯛ ꯈꯔ ꯐꯪꯂꯕꯗ ꯍꯔꯥꯎꯖꯔꯦ ꯉꯥ ꯌꯥꯎꯕ ꯇꯨꯡꯒꯣꯜ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅꯍꯜꯂꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡꯃꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯑꯌꯤꯡꯕꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯇꯨꯃꯤꯟꯅ ꯍꯥꯏꯅꯩ ꯂꯩꯈꯣꯝꯒ ꯇꯩꯔꯤꯕꯁꯤꯅꯗꯤ ꯃꯥꯒꯤꯁꯦ ꯉꯥ ꯐꯥꯕ ꯆꯠꯂꯨꯔꯤ ꯃꯥꯜꯂꯤ ꯇꯨꯡꯒꯣꯜꯒꯁꯨ ꯌꯦꯞꯁ ꯁꯥꯔꯤꯌꯦ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯈꯤꯅꯤꯅꯦ ꯑꯌꯤꯡꯕꯤ ꯆꯪꯁꯤꯜꯂꯤ ꯇꯨꯡꯒꯣꯜꯗꯨ ꯁꯨꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥ ꯍꯥꯞꯅꯕ ꯄꯨꯈꯝ ꯑꯃ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯀꯕꯣꯛ ꯂꯩꯅ ꯍꯦ ꯀꯩꯅꯣ ꯂꯩꯈꯣꯝ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ ꯅꯈꯣꯡꯗꯣ ꯊꯥꯡꯗꯧꯋꯣ ꯋꯥꯏ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯈꯣꯡ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤ ꯊꯥꯡꯊꯩ ꯊꯥꯖꯅ ꯃꯪꯒꯣꯜꯁꯦ ꯉꯁꯥꯏ ꯑꯩꯅ ꯋꯥꯏ ꯇꯩꯕ ꯑꯣꯏꯔꯝꯒꯅꯤꯗ ꯀꯕꯣꯛ ꯂꯩꯅ ꯑꯃꯨꯛꯀ ꯅꯀꯣꯛ ꯄꯥꯜꯂꯤꯗꯣ ꯀꯩꯗꯧꯅꯅꯕꯅꯣ ꯅꯐꯤ ꯅꯔꯣꯜꯗ ꯄꯛꯂꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯑꯌꯤꯡꯕꯤꯅ ꯇꯞꯅ ꯏꯃꯥ ꯉꯥ ꯍꯥꯞꯅꯕ ꯄꯨꯈꯝ ꯑꯃꯗ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯦ ꯏꯆꯦ ꯂꯩꯈꯣꯝ ꯄꯛꯄꯁꯤꯗ ꯑꯩ ꯏꯃꯨꯡꯗ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦꯅ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯀꯥꯗꯒꯤ ꯄꯨꯈꯝ ꯑꯃꯗ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯏꯪꯅ ꯁꯝꯅ ꯍꯥꯏꯖꯕ ꯋꯥꯅꯤ ꯊꯥꯖ ꯑꯌꯤꯡꯕꯤꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯍꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯀꯕꯣꯛ ꯂꯩꯅ ꯃꯊꯛꯀꯤ ꯍꯜꯗꯕꯨ ꯄꯥꯈꯣꯟꯁꯤꯕꯨ ꯉꯝꯃꯤꯅꯦ ꯃꯁꯤ ꯌꯥꯝ ꯊꯥꯔꯣꯏꯗꯧꯔꯤꯗ ꯏꯃꯥ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯅ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯑꯩꯕꯨ ꯆꯪꯍꯜꯂꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯥꯒꯤꯁꯤ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯅꯤ ꯏꯆꯦ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ ꯅꯅꯥꯎ ꯑꯗꯨꯝꯅ ꯈꯟꯕ ꯈꯛ ꯂꯩꯖꯗꯦ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯒꯤ ꯅꯇꯥꯠꯀꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯀꯕꯣꯛ ꯂꯩꯅ ꯍꯩ ꯇꯧꯅꯨ ꯅꯊꯛꯀꯤ ꯍꯜꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯦꯅꯦ ꯅꯆꯦ ꯀꯣ ꯅꯪꯒꯨꯝꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯃꯤ ꯅꯠꯇꯤꯌꯦ ꯅꯆꯦꯁꯦ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯛꯆꯔꯛꯄꯁꯤꯗ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯦ ꯉꯥ ꯌꯥꯎꯕ ꯇꯨꯡꯒꯣꯜꯗ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯅꯤꯡꯃꯧ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯆꯍꯧꯋꯤ ꯊꯥꯖꯅ ꯃꯇꯧꯁꯤ ꯌꯦꯡꯉꯨꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯄꯦꯟ ꯍꯦꯛ ꯉꯥꯡꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯠꯁꯤꯗ ꯑꯩ ꯃꯤ ꯌꯥꯝ ꯑꯣꯠꯅꯤꯡꯉꯤ ꯏꯃꯧꯅ ꯍꯥꯏꯔꯒꯕꯨ ꯀꯩꯅꯣ ꯑꯣꯠꯁꯤ ꯏꯃꯥꯅ ꯌꯥꯔꯦ ꯏꯃꯥꯒ ꯄꯨꯟꯅ ꯍꯦꯛꯇꯅꯦ ꯑꯣꯠꯈꯥꯏꯁꯤ ꯍꯣꯏ ꯃꯥ ꯃꯊꯤꯕꯣꯡ ꯊꯣꯛꯄ ꯃꯈꯩ ꯑꯣꯠꯈꯥꯏꯁꯤ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯐꯠꯇ ꯋꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯤꯅ ꯍꯥꯏꯅꯔꯤꯕꯁꯤ ꯃꯅꯤꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯃꯥꯅ ꯐꯥꯔꯛꯄ ꯉꯥꯗꯨ ꯀꯟꯅ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯏꯔꯨꯖꯊꯣꯛꯂꯤ ꯅꯨꯃꯤꯠꯁꯨ ꯍꯥꯏꯊꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯃꯕꯨꯛꯇꯨ ꯏꯐ ꯐꯗꯣꯛꯅ ꯃꯥꯅ ꯉꯥꯗꯨ ꯐꯥꯔꯨꯔꯕꯅꯤꯅ ꯃꯅꯦꯝ ꯃꯀꯨꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯉꯥ ꯈꯔ ꯍꯥꯞꯇꯨꯅ ꯃꯈꯣꯏꯗ ꯄꯤꯒꯦ ꯍꯥꯏꯅ ꯆꯠꯂꯤ ꯃꯆꯦ ꯊꯥꯖꯕ ꯎꯔꯗꯨꯅ ꯍꯥꯏ ꯏꯆꯦ ꯑꯩꯅ ꯉꯁꯥꯏ ꯏꯆꯦꯗꯨꯅ ꯉꯥ ꯈꯔ ꯐꯥꯔꯨꯕꯅꯤ ꯁꯤꯅ ꯏꯆꯦꯍꯣꯏꯒꯤ ꯁꯔꯨꯛꯅꯤ ꯁꯤ ꯏꯆꯦ ꯃꯁꯤꯗ ꯊꯥꯖꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕꯤꯅꯤꯅ ꯈꯜꯂꯤꯔꯣ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯕ ꯅꯠꯇꯕ ꯉꯥ ꯆꯥꯅꯤꯡꯗꯦ ꯏꯕꯦꯝꯃ ꯏꯕꯟ ꯆꯥꯎꯕ ꯍꯣꯏꯒꯤ ꯈꯣꯡꯕꯥꯟꯗꯒꯤ ꯏꯆꯦ ꯆꯥꯏꯕꯤ ꯍꯣꯏꯒ ꯐꯥꯔꯨꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ ꯏꯁ ꯈꯣꯡꯕꯥꯟ ꯍꯥꯏꯕ ꯈꯣꯡꯕꯥꯟꯗꯒꯤ ꯐꯥꯕ ꯉꯥꯕꯨ ꯆꯥꯎ ꯀꯥꯏꯅ ꯕꯦꯝꯃ ꯌꯥꯝ ꯇꯨꯀꯠꯆꯩꯀꯣ ꯄꯨꯊꯣꯛꯈꯣ ꯑꯃꯨꯛꯇ ꯏꯃꯥꯈꯣꯏ ꯑꯗꯨ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯤ ꯏꯆꯦ ꯅꯪꯒꯤꯁꯦ ꯆꯥꯕꯤꯔꯣꯏ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯗꯨꯝ ꯆꯥꯖꯧ ꯀꯕꯣꯛꯂꯤꯡꯅ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯅꯔꯦ ꯊꯥꯖꯅ ꯇꯨꯏꯃ ꯉꯥ ꯆꯥꯎꯅ ꯄꯤꯔꯛꯏꯕ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕꯁꯤ ꯏꯁ ꯀꯔꯤ ꯍꯥꯏꯕ ꯍꯩ ꯉꯥ ꯈꯔ ꯄꯤꯁꯤꯟꯅꯔꯒ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯅꯤ ꯑꯁꯤꯔꯣ ꯍꯩ ꯀꯥꯟꯅꯔꯣꯏ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤꯅꯦ ꯑꯣꯏꯔꯔꯣꯏ ꯏꯃꯥ
ꯏꯃꯥꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯅꯃꯧ ꯑꯗꯨꯝꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯣ ꯈꯪꯉꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯅ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯃꯧꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯎꯐꯝ ꯊꯣꯛꯏꯅ ꯃꯁꯤꯗꯤ ꯎꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯍꯥꯛꯊꯛ ꯑꯩꯁꯦ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯕꯅꯤ ꯆꯠꯈ꯭ꯔꯣ ꯊꯥꯖꯅꯕ ꯉꯥꯡꯂꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ ꯏꯃꯥ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯉꯥ ꯑꯁꯤꯗꯗꯤ ꯆꯥꯕꯤꯌꯨ ꯅꯃꯧꯅ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯀꯅꯥꯒꯤ ꯉꯥ ꯀꯔꯤꯒꯤ ꯄꯤꯖꯅꯤꯡꯕ ꯃꯁꯤ ꯅꯪꯒꯤ ꯉꯥ ꯑꯁꯤꯗ ꯂꯥꯛꯇ꯭ꯔ ꯂꯪꯊꯣꯛꯈ꯭ꯔꯒꯅꯦ ꯐꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯛ ꯃꯨꯟꯗꯨꯅ ꯉꯥꯗꯨ ꯍꯦꯛꯇ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯏ ꯐꯔꯩꯅꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯩꯅꯤꯕ ꯃꯅꯦꯝꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯇꯣꯟꯗꯣꯟꯕꯁꯨ ꯍꯦꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯗ ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯊꯃꯣꯏ ꯑꯃ ꯇꯧꯋꯦ ꯀꯧꯔꯛꯀꯅꯨ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯥꯗꯧꯅ ꯀꯧꯕꯤꯔꯛꯀꯅꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯒꯦ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯦ ꯊꯥꯖꯅ ꯇꯣꯟꯗꯣꯟꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ ꯏꯃꯥꯅ ꯃꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥꯅ ꯈꯪꯖꯗ ꯃꯥꯜꯂꯦ ꯏꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯀꯕꯣꯛ ꯂꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯃꯈꯨꯠ ꯆꯥꯕꯤꯔꯅꯤ ꯑꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯕꯣ ꯇꯨꯀꯠꯆꯩ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯅꯈꯨꯠ ꯆꯥꯔꯣꯏ ꯅꯪꯅ ꯄꯤꯕ ꯄꯣꯠ ꯑꯝꯇ ꯑꯩ ꯈꯛ ꯆꯥꯖꯔꯣꯏ ꯂꯥꯏꯅ ꯁꯥꯈꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯊꯣꯛꯈꯤ ꯇꯣꯟꯗꯣꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅꯕꯨ ꯉꯥꯡꯅꯕ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯅ ꯃꯃꯧ ꯑꯩꯉꯣꯟꯗ ꯉꯥꯡꯖꯩꯕꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯃꯄꯨꯛꯅꯤꯡ ꯑꯁꯤꯅ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯉꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯅꯨꯡꯉꯣꯜꯂꯕꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯑꯌꯤꯡꯕꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯪꯈꯛ ꯑꯁꯥ ꯇꯧꯔꯅꯨ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯈꯣꯏꯁꯦ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯑꯃꯗꯤ ꯇꯩꯃꯅ ꯅꯉꯣꯟꯗ ꯇꯥꯊꯤꯅ ꯉꯥꯡꯕꯤꯕꯗꯣ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦꯅꯦ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯌꯤꯡꯕꯤ ꯀꯥꯗ ꯆꯪꯕꯤꯔꯝꯃꯨ ꯑꯩ ꯉꯥꯁꯦ ꯑꯃꯨꯛꯇ ꯈꯨꯟꯖꯤꯟꯖꯔꯛꯈꯤꯒꯦ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯃꯁꯤꯗꯤ ꯑꯗꯨꯕꯨꯔꯣ ꯉꯁꯥꯏ ꯏꯆꯦ ꯆꯥꯏꯕꯤꯒ ꯏꯆꯦ ꯁꯛꯍꯦꯟꯕꯤꯒ ꯃꯈꯣꯏꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯤꯠꯂꯨꯕ ꯑꯗꯨꯗ ꯐꯥꯔꯛꯄ ꯉꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯗꯨꯅ ꯍꯥꯏ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯁꯤꯠꯄ ꯆꯠꯂꯤꯕ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕ ꯀꯩꯗꯧꯋꯦꯒꯦ ꯑꯋꯥꯕꯁꯨ ꯅꯠꯇꯦ ꯇꯧꯒꯅꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯁꯤꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯑꯩꯅ ꯊꯕꯛꯇ ꯁꯨꯍꯜꯂꯣꯏꯅꯦ ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯅꯪꯅꯦ ꯍꯌꯦꯡꯈꯩꯗꯤ ꯇꯧꯒꯅꯨꯀꯣ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯥꯁꯨ ꯍꯣꯏ ꯇꯣꯟꯗꯣꯟꯕ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯉꯥꯗꯨ ꯈꯨꯟꯖꯤꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯖ ꯃꯇꯝ ꯈꯔꯗꯤ ꯀꯂꯛꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯍꯣꯠꯅꯔꯝꯃꯤ ꯃꯄꯥꯝꯗꯅꯤ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯅꯪꯁꯨ ꯄꯪꯃꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗꯨꯁꯨ ꯊꯥ ꯂꯦꯞꯄ ꯍꯧꯔꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯇꯧꯔꯨꯔꯅꯨ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯗꯣꯔꯤꯒꯦ ꯅꯃꯥ ꯂꯩꯔꯤꯕꯗꯨꯗꯤ ꯃꯥ ꯂꯣꯏ ꯇꯧꯖꯁꯅꯤ ꯀꯩꯅꯣ ꯏꯁ ꯃꯥꯅꯕꯨ ꯇꯧꯕꯤꯔꯅꯤ ꯉꯥꯡꯕꯗꯅꯦ ꯐꯔꯤꯕ ꯃꯆꯤꯟꯕꯥꯜꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥ ꯏꯁꯥꯗꯧ ꯃꯥꯅ ꯑꯗꯨꯃꯛ ꯇꯧꯕ ꯇꯧꯔꯤꯕꯅꯤ ꯍꯦꯔꯥ ꯃꯥꯁꯨ ꯍꯦꯃꯟꯗ꯭ꯔꯥ ꯃꯥꯏꯕꯨꯗꯤ ꯀꯌꯥ ꯆꯥꯟꯅꯗꯦ ꯑꯗꯨꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯕꯦꯝꯃ ꯌꯨꯝ ꯑꯗꯨꯗ ꯅꯇꯨ ꯁꯣꯟꯅ ꯂꯩꯕꯅꯅꯦ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯜꯂꯨ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯏꯟꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯕꯣꯛꯂꯩꯁꯨ ꯃꯃꯧ ꯑꯍꯜꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗꯨ ꯍꯔꯥꯎꯖꯔꯤꯕꯅꯤ ꯊꯥꯖꯅ ꯍꯥꯏ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯏꯃꯥꯅ ꯑꯌꯥꯝꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯣꯏ ꯌꯥꯅꯤ ꯏꯃꯥ ꯂꯣꯏꯅ ꯇꯧꯒꯦ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯧꯒꯤ ꯍꯛꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯋꯥꯕ ꯊꯕꯛꯀꯅꯦ ꯁꯨ ꯂꯥꯛꯄꯒ ꯌꯥꯕ ꯅꯠꯇꯦ
ꯑꯗꯨꯅꯤꯗꯅ ꯏꯃꯥ ꯑꯩꯁꯨ ꯅꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯅꯨꯄꯥꯗꯣ ꯑꯣꯏꯍꯜꯂꯨ ꯊꯕꯛꯀꯤꯗꯤꯅꯦ ꯏꯃꯥ ꯂꯣꯏꯅ ꯇꯧꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯕꯣꯛꯂꯩꯅ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯆꯠꯊꯣꯛꯈꯤ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯁꯤꯡ ꯑꯈꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯕꯨ ꯃꯥꯅ ꯑꯣꯏꯅ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯁꯤꯡ ꯈꯥꯏ ꯇꯣꯟꯗꯣꯟꯕꯅ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯁꯤꯡꯗꯣ ꯈꯥꯏꯒꯦ ꯍꯥꯏ ꯈꯥꯏꯕꯤꯅꯨ ꯑꯩ ꯈꯨꯠ ꯄꯥꯟꯖꯩ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯖꯒꯦ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏ ꯏꯃꯥ ꯑꯆꯥ ꯇꯧꯒꯦ ꯏꯃꯥ ꯋꯥꯅꯕꯅꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤꯗ ꯆꯪꯉꯣ ꯍꯥꯏꯒꯦ ꯇꯧꯕꯤꯅꯨ ꯆꯠꯂꯣ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯟꯗꯣꯟꯕ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯂꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯖꯩ ꯅꯨꯡꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯖ ꯁꯥꯔꯤ ꯃꯥꯜꯂꯦ ꯅꯨꯡꯁꯤꯔꯅꯤ ꯌꯥꯝꯅ ꯁꯨꯛꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯔꯣꯏꯌꯦ ꯅꯈꯣꯏ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏ ꯃꯗꯨ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯏ ꯑꯌꯨꯛ ꯑꯃꯅꯤ ꯀꯕꯣꯛꯂꯩꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩ ꯃꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯋꯥꯏꯗꯣ ꯑꯩ ꯑꯗꯨꯝ ꯇꯩꯔꯒꯦ ꯍꯩ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯆꯠꯂꯣ ꯋꯥꯏꯗꯣ ꯑꯩ ꯑꯗꯨꯝ ꯇꯩꯔꯒꯦ ꯏꯃꯥ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯇꯦꯡꯒ ꯇꯧꯔꯛꯀꯅꯨ ꯄꯥꯝꯖꯗꯤꯌꯦ ꯑꯌꯤꯡꯕꯤ ꯆꯪꯕ ꯇꯥꯏ ꯃꯆꯦꯅ ꯊꯥ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯏ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯏꯆꯦꯒꯤ ꯐꯤꯔꯣꯜ ꯁꯨꯅꯤꯡꯉꯥꯏꯒ ꯂꯩꯕ꯭ꯔꯣ ꯑꯩ ꯁꯨꯕꯤꯒꯦ ꯀꯔꯤꯒꯤ ꯐꯤ ꯁꯨꯕꯅꯣ ꯆꯠꯂꯣ ꯅꯅꯥꯎꯅ ꯑꯗꯨ ꯏꯆꯦꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯍꯣ ꯐꯤ ꯁꯨꯅꯤꯡꯉꯥꯏ ꯐꯅ ꯂꯩꯔꯕꯁꯨ ꯅꯪꯉꯣꯟꯗꯗꯤ ꯁꯨꯍꯜꯂꯣꯏ ꯏꯁ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯅꯔꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯁꯤꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯆꯦ ꯅꯅꯥꯎꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯅꯣ ꯂꯥꯟꯅ ꯂꯧꯕꯤꯅꯣ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯆꯠꯂꯦ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯊꯣꯛꯑꯣ ꯆꯠꯂꯣ ꯊꯤꯅ ꯑꯗꯨꯝ ꯑꯣꯏꯅ ꯉꯥꯡꯂꯒ ꯇꯥꯟꯊꯣꯛꯏ ꯑꯌꯤꯡꯕꯤꯁꯨ ꯊꯣꯛꯄ ꯇꯥꯈꯤ ꯊꯥꯖꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯍꯣ ꯏꯃꯥ ꯁꯤꯗꯝꯇ ꯂꯥꯛꯑꯣ ꯇꯥꯔꯕꯣ ꯏꯃꯥ ꯋꯥꯏ ꯇꯩꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥꯁꯤ ꯋꯥꯏ ꯇꯩꯔꯨꯕꯅꯤ ꯀꯩꯗꯧꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯌꯥꯔꯣꯝꯗ ꯊꯤꯟꯗꯨꯅ ꯇꯨ ꯑꯗꯨ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡꯗꯣ ꯂꯣꯏꯅ ꯃꯣꯠꯂꯕꯅꯤ ꯑꯩꯗꯣ ꯐꯝꯖꯤꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯅꯧꯗ ꯁꯨꯗꯣꯛꯄꯤꯌꯨ ꯏꯃꯥꯕꯨ ꯌꯥꯝꯗꯕꯅꯤ ꯏꯃꯥ ꯐꯠ ꯑꯝꯇ ꯁꯨꯗꯣꯛꯄꯤꯌꯨ ꯑꯗꯨꯒꯅꯦ ꯆꯥꯛꯁꯨ ꯈꯔ ꯊꯨꯅ ꯊꯣꯡꯕꯤꯌꯨ ꯑꯩ ꯉꯁꯤꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯆꯥꯛ ꯂꯥꯝꯕ ꯍꯧꯔꯦ ꯏꯃꯥꯕꯨ ꯕꯦꯝꯃ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯂꯒ ꯅꯪꯒꯤ ꯐꯤꯁꯦ ꯀꯣꯟꯅ ꯁꯨꯔꯒꯦꯅꯦ ꯀꯩꯅꯣ ꯑꯃꯨꯛ ꯀꯪꯉꯣꯏꯌꯦ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥꯅꯤꯅ ꯅꯨꯃꯤꯠ ꯉꯟꯅ ꯇꯥꯏ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯐꯠ ꯑꯗꯨꯝ ꯁꯨꯗꯣꯛꯎꯔꯣ ꯀꯕꯣꯛꯂꯩꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯏꯃꯥ ꯁꯨꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯌꯥꯗ ꯂꯩꯔꯤꯕ ꯐꯤ ꯐꯅꯦꯛ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯊꯥꯖꯅ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯖꯍꯧꯏ ꯈꯔꯗꯤ ꯋꯥꯕ ꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯔ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯇꯧ ꯉꯝꯅꯕ ꯇꯧ ꯅꯈꯣꯏꯅ ꯆꯥꯔꯤ ꯊꯛꯂꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯇꯤ ꯅꯥꯄꯜ ꯀꯥꯖꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯣꯛꯂꯩꯁꯨ ꯊꯕꯛ ꯐꯅ ꯌꯥꯝꯅ ꯇꯧꯔꯕꯅꯤ ꯐꯤꯗꯨꯕꯨ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯀꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ ꯊꯣꯡꯒ꯭ꯔꯥ ꯀꯨꯝꯐꯝ ꯑꯗꯨꯅ ꯅꯍꯥꯟꯗꯨ ꯂꯩꯔꯝꯕꯗꯨꯗ ꯈꯪꯍꯧꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯅꯦꯠꯂꯨꯏ ꯃꯗꯨꯗ ꯖꯔꯩꯛꯇ ꯅꯥꯟꯗꯨꯅ ꯌꯩꯗꯨꯅ ꯇꯥꯏ ꯑꯌꯣ ꯁꯤꯔꯦꯅꯦꯍꯦ ꯑꯁ ꯅꯤꯡꯒꯣꯡꯒ ꯂꯣꯏꯅ ꯀꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯏ ꯍꯦꯛ ꯄꯦꯝꯃ ꯑꯌꯤꯡꯕꯤꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯏꯃꯥ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤ ꯍꯧꯒꯠꯁꯤꯁꯦ ꯅꯃꯧ ꯆꯤꯡꯈꯠꯀꯦ ꯏꯃꯥ ꯃꯁꯤ ꯐꯥꯎꯕꯗ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯊꯦꯡꯂꯛꯀꯅꯨ ꯆꯠꯂꯨ ꯑꯗ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯏꯃꯥꯅ ꯅꯥꯟꯊꯈꯤꯕꯗꯨꯗ ꯅꯪꯗꯤ ꯑꯩꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯀꯌꯥꯗ ꯃꯇꯧ ꯃꯥꯟꯗꯅ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯔꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯆꯠꯂꯨ ꯌꯥꯔꯦ ꯏꯃꯥ ꯍꯧꯒꯠꯄꯕꯨ ꯌꯥꯒꯗ꯭ꯔꯣ ꯅꯃꯧ ꯆꯤꯡꯈꯠꯀꯦ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯖꯩ ꯃꯥꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯗꯨꯗ ꯅꯥꯟꯊꯨꯔꯤꯕ ꯑꯣꯏꯔꯅꯤ ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤꯀꯣ ꯃꯁꯤ ꯑꯌꯣ ꯅꯤꯡꯒꯣꯡꯒꯥꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯅꯝꯗꯨꯅ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯉꯝꯗꯦꯅꯦꯍꯦ ꯅꯥꯏꯅꯦꯍꯦ ꯑꯩꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ ꯑꯌꯣ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯧꯒꯠꯂꯤ
ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯐꯤ ꯁꯨꯕꯒ ꯉꯝꯈꯤꯗ꯭ꯔ ꯇꯧꯔꯤꯕꯁꯤꯕꯨ ꯑꯌꯣ ꯅꯥꯔꯦꯗꯣ ꯊꯣꯛꯅ ꯐꯝꯕꯒ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯉꯥꯏꯍꯥꯛꯇ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯨꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯊꯥꯖꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯌꯦꯡꯂꯨꯕꯗ ꯆꯥꯛꯈꯨꯝ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯕꯨ ꯎꯕꯗ ꯍꯥꯏꯖꯩ ꯏ ꯀꯩꯅꯣ ꯆꯥꯛꯈꯨꯝ ꯑꯁꯤꯕꯨ ꯏꯍꯥꯡ ꯍꯥꯡꯉꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯏꯁꯤꯡ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯑꯩꯕꯨ ꯉꯁꯥꯏ ꯏꯃꯥꯗ ꯆꯥꯛ ꯂꯥꯝꯃꯤ ꯈꯔ ꯊꯨꯅ ꯊꯣꯡꯕꯤꯌꯣꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛ ꯊꯣꯛꯏ ꯃꯥꯅ ꯁꯨ ꯍꯥꯏꯅ ꯄꯤꯈꯤꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅꯣ ꯉꯁꯥꯏ ꯁꯨ ꯍꯥꯏꯅ ꯄꯤꯈꯤꯕ ꯐꯤ ꯐꯅꯦꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯃꯥꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧ ꯃꯥꯜꯂꯤꯗ ꯑꯩꯅ ꯈꯖꯤꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥ ꯁꯤꯗ ꯂꯩꯅꯦ ꯍꯤꯞꯂꯤꯅꯦ ꯊꯥꯖꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯃꯥꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯥꯏ ꯏ ꯊꯕꯛ ꯃꯅꯥꯝꯇ ꯇꯧꯗꯈꯩ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ ꯊꯕꯛꯇ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯐꯪꯂꯦ ꯊꯣꯡꯗꯦ ꯐꯤ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯅꯤꯡ ꯑꯁꯤꯗ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯏ ꯁꯨꯍꯧꯗꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯕꯣ ꯏꯃꯥ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥꯅ ꯐꯤ ꯁꯨꯒꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯕꯗ ꯍꯦꯛ ꯁꯤꯠꯄ ꯑꯗꯨꯒ ꯅꯤꯡꯒꯥꯡ ꯑꯁꯦ ꯌꯩꯁꯤꯟꯈ꯭ꯔꯦ ꯐꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯄꯅꯤꯗ ꯀꯔꯤ ꯀꯅꯥꯒꯤ ꯅꯤꯡꯒꯣꯡꯗ ꯌꯩꯕ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯨꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯕꯒꯁꯨ ꯁꯥꯔꯤ ꯅꯊꯤꯕꯣꯡ ꯆꯥꯔꯤꯕꯗꯨꯁꯨ ꯑꯩꯅ ꯊꯥꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯃꯇꯝ ꯆꯥꯅ ꯊꯕꯛꯁꯨ ꯇꯧꯗꯦ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯨꯗꯕ ꯋꯥꯍꯩꯁꯤꯗ ꯍꯩ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯗꯣ ꯑꯗꯨꯝꯅ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯌꯦ ꯍꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯍꯥꯏꯍꯟꯕꯅꯦ ꯃꯁꯤꯗꯤ ꯃꯁꯤ ꯀꯌꯥꯗꯅꯣ ꯄ꯭ꯔꯦꯄ꯭ꯔꯥ ꯍꯧꯒꯠ ꯇꯧꯁꯤꯟꯅꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯅꯊꯤꯕꯣꯡꯗꯣ ꯆꯥꯗꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪ ꯍꯩ ꯃꯍꯨ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯅꯪꯅ ꯅꯊꯤꯕꯣꯡ ꯍꯥꯏꯅ ꯄꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯟ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯥꯛꯂꯕꯅꯤꯅ ꯄꯟ ꯇꯥꯕꯅꯤ ꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯟꯅꯒꯨꯝꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯕ ꯃꯁꯤꯗꯁꯨ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯁꯨꯝꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯣꯟꯗꯣꯟꯕꯒ ꯑꯏꯃꯤꯒꯁꯨ ꯇꯥꯏ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯔꯤꯕ ꯎꯔꯤꯕꯁꯤꯕꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯏꯃꯥꯒꯤ ꯆꯦꯒꯁꯦ ꯑꯃꯨꯛꯇ ꯈꯥꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯃꯁꯤꯗ ꯇꯣꯟꯗꯣꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯏꯃꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯥꯝꯂꯨ ꯀꯔꯤ ꯈꯥꯝꯗꯣꯏꯅꯣ ꯃꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯂꯧꯖꯁꯅꯤ ꯃꯤꯅ ꯇꯥꯔꯒ ꯐꯖꯔꯤꯕ꯭ꯔꯥ ꯁꯤꯕꯣ ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯂꯨꯒꯦ ꯈꯥꯝꯂꯨꯔꯅꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯕꯗ ꯃꯈꯣꯏꯕꯨ ꯌꯥꯝ ꯁꯥꯎꯕꯗꯥꯏꯅꯦ ꯉꯁꯥꯏꯁꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯉꯥꯡꯂꯛꯏꯖꯔꯦ ꯍꯥꯏꯗꯅ ꯄꯥꯎꯗꯝꯃꯛꯈꯤꯕꯗꯣ ꯅꯪ ꯀꯔꯤꯒꯤ ꯃꯗꯨ ꯀꯥꯎꯏ ꯃꯈꯣꯏ ꯇꯥꯇꯣꯟ ꯌꯦꯡꯒꯦ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯩ ꯑꯗꯨꯃꯛ ꯌꯦꯡꯒꯦ ꯑꯌꯦꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗ꯭ꯔꯕꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯊꯥꯖꯅ ꯍꯦꯟꯅ ꯁꯥꯎꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯌꯥꯝ ꯍꯤꯞꯅꯤꯡꯂꯕꯣ ꯍꯤꯞꯅꯤꯡꯂꯕꯕ ꯌꯥꯝ ꯍꯤꯞꯅꯤꯡꯂꯕꯗꯤ ꯐꯃꯨꯡ ꯑꯁꯤꯗꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏꯕ ꯀꯕꯣꯛꯂꯩꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯁꯤꯡ ꯈꯔ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯖꯕꯅꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥꯅ ꯅꯤꯡꯒꯣꯡ ꯑꯁꯤꯗꯤ ꯌꯩꯁꯤꯟꯈꯤꯕꯒꯤ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯒꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯅꯔꯤꯟ ꯇꯟꯗꯨꯅ ꯇꯧꯁꯤꯟꯅꯕꯅꯤ ꯅꯪꯒꯤꯗꯣ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥꯅꯔꯣ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯗꯧꯔꯤꯗ ꯉꯁꯤꯀꯣ ꯅꯁꯝꯃꯗꯣ ꯐꯣꯏꯕ ꯁꯣꯏꯔꯣꯏꯀꯣ ꯍꯟꯗꯕꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯊꯥꯖ ꯍꯦꯟꯅ ꯁꯥꯎꯅ ꯀꯔꯤ ꯑꯩ ꯁꯝ ꯐꯣꯏꯅꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯐꯣꯏꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏ ꯀꯟꯅ ꯍꯦꯛꯇ ꯃꯁꯝꯅ ꯐꯣꯏꯗꯨꯅ ꯃꯈꯥꯗ ꯂꯥꯛꯇꯨꯅ ꯁꯤꯡꯊꯩ ꯑꯌꯦꯡꯕꯤꯅ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯃꯈꯣꯏꯒꯤꯁꯦ ꯈꯨꯠ ꯌꯥꯎꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯂꯨꯒꯦ ꯇꯣꯟꯗꯣꯟꯕꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ ꯃꯃꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯨꯠꯇꯨꯅ
ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯀꯟꯅ ꯄꯥꯏ ꯃꯃꯥꯕꯨ ꯃꯇꯩ ꯃꯅꯥ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯃꯗꯨꯕꯨ ꯎꯔꯒ ꯍꯥꯏꯖꯩ ꯏꯇꯩꯃꯅ ꯏꯃꯥ ꯐꯨꯔꯕ ꯀꯌꯥꯗ ꯉꯛꯂꯕ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯤ ꯍꯦꯟꯅꯁꯨ ꯉꯛꯐꯝ ꯊꯣꯛꯏ ꯌꯥꯝꯅ ꯌꯥꯅꯖꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯐꯨꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯖꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯕꯗꯤ ꯑꯗꯨꯅꯤ ꯍꯩ ꯍꯤꯡꯆꯥꯕꯤ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯩꯅ ꯅꯪꯕꯨ ꯏꯃꯧꯅꯦ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯒ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯑꯁꯤꯕꯨ ꯐꯣꯏꯔꯕ ꯐꯩ ꯈꯪꯉꯦꯕ ꯅꯪꯅ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ ꯍꯦꯟꯅ ꯐꯣꯏꯖꯤꯜꯂꯤ ꯑꯌꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯊꯥꯗꯣꯛꯎꯅꯦ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ ꯑꯌꯤꯡꯕꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯏꯆꯦ ꯏꯃꯥꯗ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ ꯏꯃꯥꯁꯤ ꯅꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯏꯆꯦ ꯊꯥꯗꯣꯛ ꯏꯆꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ ꯅꯤꯡꯊꯦꯝꯁꯨ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯀꯞꯂꯤ ꯏꯕꯨꯡꯉꯣ ꯏꯃꯧꯗ ꯈꯨꯠ ꯊꯥꯒꯅꯨ ꯏꯃꯧꯗ ꯈꯨꯠ ꯊꯥꯕ ꯐꯠꯇꯦ ꯄꯨꯝꯅꯃꯛ ꯅꯃꯥ ꯑꯩꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯧꯔꯤꯕꯅꯤ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯏ ꯃꯇꯝ ꯑꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤ ꯉꯥꯏꯈꯣ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯂꯥꯏꯔꯕꯤꯅꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯇꯁꯦꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯇꯨꯅ ꯀꯞꯇꯨꯅ ꯃꯍꯥꯛ ꯍꯥꯏꯖꯔꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯌꯩꯗꯦ ꯇꯣꯟꯗꯣꯟꯕꯁꯨ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯏꯃꯥ ꯑꯣꯏꯔꯝꯂꯦ ꯏꯃꯥ ꯇꯁꯦꯡꯅ ꯏꯆꯥ ꯏꯃꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯂꯥꯎ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯆꯦꯠꯅ ꯀꯣꯟꯒꯦ ꯂꯥꯎ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯖꯩ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯆꯩ ꯊꯥꯖꯁꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯄꯤꯛꯂꯨꯕ ꯃꯕꯨꯛ ꯑꯗꯨ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ